Manipur nauna irang tholakpa lengak sembadu khurau oirakadoribra Manipur hojik sathariba president rule lenga asigi matam loirakadaba naksilakpaga loinana state asida popular government ama lakpa yai haibigi mangla nama salanarak matamda Manipur irang masa masa tholakpa sina center na anauba government ama semnaba thaurang toriba sida khurau oirakpa yai hairi Handak Kangpokpi district ki manungsan bada liba khun namada yumai thakibagi thaudok thokiba duna loigadaba matam khara khak ngairaba president rule lenga ki matam sigi mahut popular government ama semnaba thawang toriba sida akaiba tholakpa yahri haukiba tha mari rom asi BJP gi central senior leaders sing amasung Manipur gi kokizau MLA sing yauna MLA sing gi marakta Thengthang kyarak mifam sing leptana sathaduna popular government ama semnabigi lambi thijinduna lakibani kumza english singaniga kunga manga gi February 16 dagi Manipur Legislative Assembly si animated suspension thamlakibani President rule government si February 16 da matam loiragadavana mapung oina maitai MLA singna popular government ama lingna takshinduna lakibani Kariguma Manipur Ladiba President Rulenga si Maka Sangta Patarabadi Manipur Assembly is dissolved over Tabani Masum Nauna Mikal Taubatavani Masak Maming Takning the BJP give Mighty MLA Amana Agency Shidai Housing Ladiba Pipa Masida Assembly dissolved Ogani Habitatazadi Housing BJP gi MLA Masing Shuna Lady Masu Matangi Mikal Pangtokadaba Matamsu Sahi Amahena Lady Manipur irang masa masa khara thoklabasu sauna yengbada Manipur gi phiba mapung phana lakshin mangam lehena lobye hauji state asigi oina MLA humfu gi manungda ama lekhidraba tungda yangkai ka mapalaidi masida kokizau MLA tare yauraga BJP na sit kunthra ga ni thoi laidi Janata Dal United ki MLA manga BJP da yaukhibudu tharabadi puna MLA kunthra ga tare laidi hauji oiragliba phiba masidi nauna tholakliba irang sina maram oiraga center na government semna ba sangchilakliba khongthang asi maning halhalakadoribra haibu wanglaki Army, CRPF, Assam Rifles, amasu Intelligence Bureau na singwa Security Agency sing asina Center da President rule makha sangat sathanabigi wapam phongdokli bakoi gi oina di house state asida leiriba phiba masida anauba government sembada khudong sadaba leigani haina security establishment sing asidagi senior officer amana agency sida phongdoraki hari state asida anauba government ama semba matamna center gi khongthang asibu Paribasi kokizau MLA singi demand asini BJP koki MLA tare na center gi lusing basing na thamlibu waphamdi legislature yawa union territory gi demand to pigani habigi ayib sirolama piraba matamda makhoi government semra saruk gyagani habini Saikot AC gi MLA Paulinan Haukipna agency sida hai koki sing talibu demand sida political settlement ama Purakani haina center na ayib sirol piraba matamda government semada makoi saruk yanaba lepnari hari madugi wapam adunatana government semada yaure amasum madru thulakpa punamak mayoknanaba sem sadunu lei hari maming mata haidokningdaba kokizau MLA mana hai MLA singi phirep asida central leader singna haiba indabani haina lawbaga loinana party dagi fawba tanthorakpa yai haukibning thokaba numita ZUF Kamsona ke sunglung kun yumai thakibagi thaudok thoki kumza English singa niga kungo humdoida Manipur irang thulakpa horakhiba matungdagi naga singa si irang asida yauksinduna nakal da thaidok laga lerakibani masina tha asigi manunda kokizau sina kundaba mafam singda satakhiba anirak suba etengni ahanbada January 9 da ZUF Kamson group na Karam Wi-Fi kunda nomai kapsin bagi thaudok thokiba lekre agency asigi report ki matungina thabaktagi patharaba Lieutenant General Konsam Himalayan hai haujik thokliba koki group amasung ZUF Kamsona Manipur popular government ama semna thaurang asi kehenana chaw khongthang ni haina lodi masidi koki group kharaga Jirangrong Tiger singi marakta lamgi matang na thokpa irang hedi bel kakri police custody de thajingkri Kani kilogram 36.054 ka kona na Chuchampur gi School of Nursing Home lambi gi junction Khokon village gi Letming Thang Haukipu bail thadokibana subjudicial magistrate Chuchampur na takiba bail order High Court of Manipur gi chief justice na siama akhanaba bench na kakthri makpu pharaga police custody da thamlaba matungda NDNPS court Chuchampur da February 2 da putholaga makata na thabak singla kona bakhankhri
ꯏꯁꯇꯦꯠꯅ ꯂꯟꯃꯤꯡ ꯊꯥꯎ ꯍꯥꯎꯀꯤꯞꯀꯤ ꯃꯊꯛꯇ ꯊꯥꯔꯛꯄ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯤꯚ꯭ꯌꯨ ꯄꯤꯇꯤꯁꯟ ꯑꯃ ꯊꯥꯔꯛꯄꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯗꯨ ꯂꯧꯕꯒ ꯂꯣꯏꯅꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁꯅ ꯁꯦꯝꯕ ꯏꯁꯄꯤꯁꯦꯜ ꯕꯦꯟꯆ ꯑꯃꯗ ꯍꯤꯌꯔꯤꯡ ꯆꯠꯍꯟꯈꯤ꯫ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯤꯚ꯭ꯌू ꯄꯤꯇꯤꯁꯟ ꯑꯗꯨ ꯖꯅꯋꯥꯔꯤ 18ꯗ ꯇꯥꯈꯤꯕ CJM ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯖꯁꯇꯤꯐꯥꯏꯗ ꯀꯣꯄꯤ ꯌꯥꯎꯗꯅ ꯄꯤꯔꯛꯈꯤ ꯑꯃꯁꯨꯡ ꯍꯤꯔꯝ ꯑꯁꯤꯗ ꯑꯊꯨꯕ ꯈꯔ ꯂꯩꯕꯅ ꯍꯥꯞꯂꯛꯈꯤꯗ꯭ꯔꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯣꯄꯤ ꯑꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯒꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯄꯤꯔꯛꯈꯤ ꯍꯥꯏꯖꯕꯗ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯏꯁꯇꯦꯠꯀꯤ ꯄꯤꯄꯤꯅ ꯀꯣꯔꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝꯗꯤ FIR ꯅꯝꯕꯔ 0801/2026 ꯆꯨꯔꯆꯥꯟꯄꯨꯔ PH ꯑꯟꯗꯔ ꯁꯦꯛꯁꯟ 18B 660/3 NDPS ꯑꯦꯛꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯇ CJM ꯆꯨꯔꯆꯥꯟꯄꯨꯔꯅ ꯖꯅꯋꯥꯔꯤ 18 ꯑꯣꯔꯗꯔ ꯑꯃ ꯇꯥꯔꯗꯨꯅ ꯑꯦꯀ꯭ꯌꯨꯖ ꯑꯗꯨ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯅ ꯄꯤꯇꯤꯁꯅꯔꯕꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯑꯦꯀ꯭ꯌꯨꯖ ꯄꯔꯁꯟ ꯅꯠꯇ꯭ꯔꯒ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯁꯤ FIR ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 19ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯀꯣꯟ ꯚꯤꯂꯦꯖꯀꯤ ꯕꯦꯊꯦꯁꯇ ꯁ꯭ꯀꯨꯜ ꯑꯣꯐ ꯅꯔꯁꯤꯡ ꯍꯣꯝ ꯂꯝꯕꯤ ꯖꯪꯁꯟꯗꯒꯤ ꯀꯅꯤ ꯀꯤꯂꯣꯒ꯭ꯔꯥꯝ 38.054 ꯕꯣꯂꯦꯔꯣ ꯖꯤꯞ ꯑꯃꯒ ꯀꯣꯟꯅꯅ ꯐꯠꯈꯤꯕꯅꯤ꯫ ꯑꯦꯀ꯭ꯌꯨꯖꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ CJM ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯣꯔꯠ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 18ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯅꯨꯃꯤꯠ 9ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯄꯤꯕꯤꯅꯕ पुथोरखी। अदुमैनमक सुप्रीम कोर्ट ना मिहिर राजेश शाह वर्सेस स्टेट ऑफ महाराष्ट्र एंड अनादर की केस द क्रिमिनल अपील नंबर 2195 ऑफ 2025 की डिसीजन युफम ओइरगे एक्यूजनी हारिबा मियेदु बेल थादोखी हारि। ऑफिशियल ओइदब खुनसिंग इविक्शन तौनब तक्सिंख्रि। मणिपुर की ऑफिशियल गेजेट नोटिफिकेशन यावदब ऑफिशियल ओइदब खुनसिंग लेंगाना अतीन मतम की मनुंग पाक्तकना इविक्शन तौबियो हाइना मणिपुर की गवर्नर अजित कुमार बालादा इंडिजिनस पीपल्स फोरम मणिपुर IPFM ना तक्सिंख्रि। मणिपुर की गवर्नर फोरम असिना पिसिनखिबा मेमोरेंडम अमन हाई सही असिना लोइद्रिंगै ऑफिशियल गेजेट नोटिफिकेशन यावदब खुनसिंग पाक्तकना इविक्शन तौबियो। स्टेट असिगी तुवान तुवान मसिंगी डिस्ट्रिक्ट सिंगदा अनौब लेंगाकना मसक खंगदब खुन क्या सिंगुम सौबगुमना लिंखलक्लिबा सिना नुंगाइतबा अमदि खुदोंचादबा थौदोक क्या थोकले हेबा वाफम थमलदुना मसिंग खंगदना खुन क्या लैसिलकपा सिना स्टेट असिदा पॉलिटिकल कॉन्फ्लिक्ट थोलकपगी मथक्ता सोशियो इकोनॉमी की मातांगदा सिंगनबा क्या थोलकनबगी मरम ओइरि। येलोमी सिंगदसु चाउना सिंगनबा अमदि खुदोंचादबा क्या मायुकना हेबा वाफम थमखि। डेमोग्राफिक इम्बैलेंस तो वंदुना येलोमी सिंगी पुंसी महिंदा चाउना सिंगनहले हेबा वाफम थमलदुना ओइरक्लिबा फिबम सि येंगदुना लैबगी मुहत्ता लौखटफम थोकपा खोंथांगसिंग लौखटपियु। मणिपुर त्रिपुरा की फिबम ताखिगदबदगी कनबियु। इलीगल इमिग्रेंट सिंगदगी लमदम सिगी येलोमी सिंगबु कनबियु हेबा वाफम सिरोलदुना फोंथोकलि। इलीगल इमिग्रेंट सिंग डिटेक्ट डिलेट अमदि डिपोर्ट तौबियु हेबा वाफम तक्सिलदुना मसक खंगदबा खुनसिंग इविक्शन तौबि हेबा वाफम फोरम द गवर्नर द पिसिनखिबा मेमोरेंडम अदुदा फोंथोकलि। ड्रोन की मतेंगना मिलिटेंट सिंगना नाइजेरिया आर्मी की बेस द लंदाखरि लनमी मयाम सिखरि। नाइजेरिया की अवांग नोंपोक थंगबा सरुक बोनो स्टेट लैबा आर्मी बेस अमा सगोल सनुमी की अंगनबदा ड्रोन सिंगना मतेंग पांगबा इस्लामिस्ट मिलिटेंट सिंगना अटैक तौबदा लनमी मयाम सिखरि हैना मिलिटरी न फोंथोकरि। सयोल असिदा मिलिटेंट सिंग अटैक हंदकी सिना अनिरक सुबनी। हंदक की अटैक सिंगदा दाइस वेस्ट अफ्रीका प्रोविंस फाइटर सिंग ड्रोन सिंग सिजनबा रीजन असिदा हिंसा साथीन हेंगलकपगी खुदम अमनि हाइना मिलिटरी की स्पोकमैन लेफ्टिनेंट कर्नल सनी उबाना फोंदोखि। मखोइना लान सोकनबा मतमदा मखोइगी ड्रोन ना बॉम्ब थादबदा एक्सकावेटर अमा अमसुम लोबेट ट्रेयर अमा यावना मिलिटरी गरी मैम थुगा खेना सुमान मखाताना फोंदोखि। एनब थाजिनबा फोर्सिंग थुंगलबा मतुंग आर्मी ना मफम अदु अमुक कंट्रोल तोखि। अटैक हलहनकी अमसुम मिलिटेंट सिंग अदुगी खुंगुल लीदी हाइना उबाना फोंदोखि। लंबी अमसुम सिविलियन जॉइंट टास्क फोर्स की मेंबर खर थवाई थाखरि हाइना माकना फोंदोखि। मसिंगी मतंग अकुपा मरोल दी माकना पनखिदि। सोर्सिंग ना की यामद्रबदा लनमी मपन अमसुम टास्क फोर्स की मेंबर अनि सिखि अमसुम अतै तरागा तरुक रोम सोखि। नाइजेरिया की मिलिटरी ना मिलिटेंट ग्रुप सिंगी मयोक्ता नहोंगना सतब ऑपरेशन अमगी मनुंगदा सही असिदा अवांग नोंपोक थंगबा सरुकता लानहौबा सिंग मपांगल कनबा मफम सिंगदा मनुंग हंजिना संगसिनदुना लाक्लि। अदुमैना हंजिन ऑपरेशन सिंग सथरबसु बोको हराम अमसुम मसिदगी मसे ताकिबा
Daesh WAP na lepa leitana paksana attack sing se thari khudong thiningai oiba angamba sambal khada bangam khai sing amasum lengak ning thina leitabagi khudong chaba sing lauri Boko Haram amasum Daesh WAP fighter singna military gari sing amasum misam sing attack kan khalak liba mafam Borno State sahi taragatri surab Islamist insurgency gi inspector adum oiri hen pauks na makhatari Parliament Manipur gi wafam khanakri Chusampur airport sangbat pegi wafam leite aviation minister Manipur Pradesh Congress Committee MP CC gi in charge ki Thausapuri ba MP Saptagiri Shankar Ulakan Chusampur Greenfield Airport Policy 2008 ki makhada airport ama nauna semnana ba thaurang tawbra haina Lok Sabha da hangbada pakhum piraduna hausuk phawi oina Chusampurda makhalamati airport semnana bigi thaurang lakhotpa leiti haina Civil Aviation ki Minister of State Murlidur Mohol fakhum pirakri tha asigi kungani panagi pangthokpa horakhiba parliament ki budget session gi numit nini suba mifamna MP Saptagiri Shankar Ulakana Lok Sabha da an star question oina awang nungpoki border state am oiriba Manipur thengnariba connectivity medical emergency disaster response economic activity amadi national integration thengnariba khudong sada base ko honanaba Uran scheme gi makhara kari karamba lenga ki maikedi gi akhanaba thong pekhat pleibra Uran scheme gi makhara hausuk phawgi oina airport heliport lep palaitana service toriba madi lep khraba servicing gi masing parliament thamnana ba madi Chursampur Greenfield airport sembus ama semna balenga ki mafamda thaurang taw bulaibra kariguma leiraga airport sanana ba mafam identify amadi technical survey tawkiba leibra haina house tangki MP Saptagiri na hanglakiba wahang adugi pakhum piraduna Ministry of Civil Aviation ki Minister of State Murlidhar Mohol na Manipur ki border district leiriba tuan miyam na connectivity ki lamna thengnariba khudong sadabasing adobo ko wananabagi panamda India lengana regional connectivity scheme UDDS ka amnagari RCS Uran scheme gi makhari helicopter amadi fixed wing route develop tawduna connectivity improve tawna honari thaurang asigi manungsana Jiriba More Prabung Tamenglong amadi Thanlonda Uran scheme gi makhara Manipur pekhat pa ani suba tangka ki oina RCS helicopter operation hauna bigi identify tawlairi Manipur hauju phawi oina lairiba RCS route kunthraga mari isigi manungda helicopter route yauna RCS route kun lepalaitana mathau tawri hena phongdoki Minister of State Murlidhar Mohol na makhatan hai Chusampur Greenfield Airport Policy 2008 ki makhara Greenfield Airport amasana balenga ki mekedi thaba amata pekhat palaiti maram adun airport sanana bagi damak mafam thidoktuna technical survey tawbusu leti hena phongdoki adubu Uran 5.5 ki makhad Chusampur amadi Mizoram gi Molpui helicopter gi kuthangda semnana ba helipad ama sanana bagi identify tawbudi leiri haina magna makhata ki Assam dagi illegal immigrants amamam to oina tantoki gani Amit Shah Union Home Minister Amit Shah gi Assam khongsat ki manungsana ngarang Dribugar gi Khanikar playground pangthoko miyangi mifam amada magna wangang bad Assam dagi illegal immigrant khudingma amamam to oina masa khangdoktuna tantoki gani haina phongdokri Amit Shah na hai Assam da lo na yadaba mongna sangsilakpi illegal immigrants ngasi ningthi na yengsilhaudabana state asigi demography da sauna ahongba lakhali demography da ahongba lakpa asina Assam gi culture lamam sum identity da asoba threat berakli illegal immigrants singi makhutagi state asi BJP kaktana kanbang ngani illegal immigrants singna Kaziranga umangi lamamadi Shrimta Sankardev ki area sing the power lam khopsin bagi thabak tawduna leramni mamang de leram belengana Assam the illegal immigrants sing asi atat akham leitena sangsit halaktuna vote bank politics tawki bagi dama asoiba shilerakpani asoiba si BJP na somthokna ba hona baga loinana Assam gi yellow community sing bunga tuna thamna ba leptana hona ki ganaki Home Minister Amit Shah ki khomsat ki manungsana mahangna Dribugar da Assam Legislative Assembly ki ani suba complex sagana ba orek uyum tamlamaga loinana wildlife health and research ka mari leina bai infrastructure yauna lupa crore lising amaga satre ronggi oigedaba tuan development project sing sangaram ki Amit Shah na makataraduna Dribugar sagaduriba anawbe assembly complex asida
MLA residential facilities thamlagani amaso masina matam sangna Tribhugarga Assam gi ani suba capital oidun state asigi sakot lambida asoba thaudang lodun lakli basi he na khumang sokshin mangam lagani hari Manipur da NPP mase taragani Tera Laimugi Mingyawa State Party ama sapung lagani Meghalaya ki Minister Conrad K Sangmana President oiriba NPP National People Party is Manipur da mase taragani NPP ki founder Tera Laimugi maming yawa State Party ama athuba matamna sapung lagani hari Presna pangwa pawgi likhuna magi matuina nauna sapung lakadawriba National People Party Tera Laimu Asambada NPP TL state asigi hanagi Deputy Minister Yumnam Joy Kumana lusingani hari hawkibasai English ngani ga kunga mangagi December marida hanagi Deputy Minister oiramba Yumnam Joy Kumana lusingduna politician kiana sarug yadun impala pangthokiba mifam amana lawkiba warep amagi makhada NPP TL hariba party asi registration tawnabagi damakta mari leinaba se sang punamang hawkiba December kunda election Commission of India gi secretary the thakri hari Election Commission of India gi makai digi so anova political party NPP TL gi registration tawbi ayab lairi habigi green signal ama pirak pagaloina lakli ban me khrani gi manung the party gi registration certificate phanglagani hari Yumnam Joy Kumar lusing duna tholakadoriba party sida mamang tuan ba assembly constituency sing the mire boy ki ba kya su yauri party asi nauna sapong lakadoriba siga mari leina afaba numit ama lauduna laklipa February ama Phairen gi Purnima numit asida Naurem thong da leiba hana NPP Manipur State ki office oiramba asida party asigi anobo office ama oina hangdoktuna party asigi phiral singkhatpe gi thorom ama pangthokani hari ECI na NPP TL asi registration tawri habigi certificate pirakpaga assembly constituency kullom the party asigi mirep oinana ba hauji chen chong liba mising loinana magi supporter sing yauna asoba mifam amasu pangthoknana ba sem saraga lairhen spawgel khunasina makhata na phongdorakli